ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Chief Minister N. Birena ngasi Somdal Imphal MSC bus service hꯧꯗꯣꯛꯇꯨꯅ MSC complex ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ अथौबा पेबम चित्तरंजन लेखिदबगी कुमोदगा मरी लेजना 19 सुबा स्टूडेंट मार्टियरडम डे 2019 पांगथोखरे अमदी इंडिया दा हौकिबा पुंग कुन मरी दा नौना कोविड-19 पॉजिटिव होइबा मियोय 19,919 थेंगनख्रे मियोय कुन मापलना लेखिद्रे Kurumzari, Pony TV na pizaba Manipuri pao miyang tabili ba singbu Jennifer Sermon na taram nokchari. Hausik numidang arum fao bagi maruy ba pao sing sandok na pizari. Chief Minister N. Birena ngasi ayuk Somdal Imphal MSC bus service ama MSC complex Moirangkhomdagi hodokre. Bus service adu lamthabagi thoram aduda Speaker T.S. Sejabrata, Transport Minister Qasim Wasum, Transport ki Director amadi Somdal Khungi Khunjasing na sarugyaki. Somdal Khungi Khunjasing na Chief Minister da Kudol Watsing PK. Thoram aduda wangang laduna Chief Minister N. Birena haukiba chahi kara asida chingi mafam singda chawna ahongba uba fangle lengak ki Transport Department asi mathau tawduna leiram labani adubu mahaki lengak lakpadagi ching amadi tam anigi marakta naksinaba mari ama purakpada transport ki thaudang chawna lei haibadagi amuk hingat handuna Manipur gi kachin koya yauna bus service thamba ngamle haina phungdokhi Lakadoriba August 19 dagi hoduna kuman napakta pangthokadoriba chama kuntra matoi suba Duran Cup ki sem sariba sing ngasi Chief Minister N. Birena Youth Affairs and Sports ki Minister K. Govindas kalonyana yengsin kre yengsin khongchat aduda department asagi thomi sing amadi army ki mari leinaba mioi singsu yauki khongchat aduda paumi sing da hai Manipur na sanabada lawriba thodang masak khangbiduna Asia ge khwaidgi leadaba football tournament Duran Cup asi lamdam asida sanabagi khudong jaba pirakpani department na kana honaduna award passing men khatlaga mai paknaba hotnagani kuman napak men stadium asi football ge oina eastern zone ge oina khwaidgi faba ground oire haina mahakna phungdokhi nahandagi ground gi karigi se koi yakadra yaroen tabudu yam kanna ground gi karigi se am technical expert sports department gi sports minister na tawduna masdagi army ge tied up torkan da phasna siam na ngasidi quite one of the best ground even entire nation da hadra so entire eastern zone da koi gina best ground tare haibagi koi madugi report laire ana koi further football gi similar ground koi gi Manipur da next ki Duran Cup nang na wagi tang tawi ground tarukama ana siga samana mong da koi grassy ground samkut na wagi koi madugi Manipur Students Federation MSF na sinduna pebam chitaranjan laiki dabaga mari lenina 19 suba student martyrdom day 2019 pangthokre thoram gi manung chena miyam gi khongchat ama takhelambam lekai dagi hoduna thau ground foba chatkre ngasagi khongchat aduda Manipur da leiba tongan ba school amadi college ki mairoi singna saruk yakhi thoram aduda saruk yakhiba MSF ki president K Vidya Sagar na phungdokhi bada Manipur dagi handak nongna mafam mapal dagi apspa gi ek asi lokthokraba matungda Manipur dagi ek asi lokthokwa punna mafam tara manga surabasu laikhidraba athauba amadi MSF na pambadi Manipur gi mafam khuding ching amasung tam yauna ek asi lokthokiba aduni maram aduna lamdam asagi miyam amadi mahairoi singna ek asi lokthoknaba panakhigani haiki ningsing bayai pebam chitaranjan mangangna apspa ek asi Manipur dagi lokthokhinaba chamsin lakpa khongjang gi saruk ama oina masagi thawai fawba kathokhiba mahairoi amani hadak nauna station mapal lama lokthokhraba matungda ajikuna ampo special power act 1958 asi amubain asi akoi gi Manipur dagi station tara manga lokthokre adubu MSF amadi athauba sina pamlamba adumuti hoji phawgi di oidri adubu MSF na makhata na leba miyam amadi Manipur miyam amadi mairoi singa loina amubain asi Manipur lehau dagi singa masung tam apun badagi pulok lokthokhiba haibasi MSF gi pandamni aduga aroi bada MSF gi side dagi Manipur praja miyam da ngasigi amubain gi mayokta athauba pebam chitaranjan mangangna masam mathanda mai thajaduna laikhidaba asibu ikai khunaba amadi thagatpa phongdokbo oina ngasigi nimidang wairamda
अथौबा सिदा इकाय खुमनबु उत्पा ओइना युमथों खुदिं की कैंडल अमम थांबिदुना अथौबा सिबु इकाय खुमनबिउ हाइबसे एमएसएफ की माइकैदगी मयांगी मणिपुर प्रजा मयांगी मफमदा Taranipal Suba Athoba Pebam Sitaranjan Mangang Laikidabagi Ningsing Tauram Manipuri Students Federation MSF District Committee Jiri Bamna Sin Langduna MSF ke office da tongan ba CSO gi leader single loinina Tauram Mapung Fana Pangtokre Athoba Pebam Sitaranjan Mangangi mitam da miyam na haikat laikat tauduna Pangtokhe Athoba Asina Mahiroi Ama Oina Tamthiraba Armed Forces Special Powers Act 1958 ki mayokta tungi mirogi dama kathoki babu nau hona na ningsing baga loinina Ziribam District ta laidiba school singda Mahiroi Singa MSF District ki volunteers singa loinina Athoba asibu ikai khumnaba utpo oina minute ani tumina leptuna ikai khumnaba utki Athoba asna laikidaba numina lakpada MSF District Administration Technopol na sinduna Independence Day lisingani kunithoi gi thoram ngasi Technopol DC Manuam Chingna athoi bamitung oiduna Bharat ke tricolor flag chingtuna amasung zati gi isai saktuna Rashtriya salute tauki thoram asaga iroinana Technopol District Police 20 Assam Rifles band certificate singsu yenthoki Ngasagi thoram adu Technopol District Headquarters da laiba Government High School ground da pangthoki amadi Azadi ka Amrit Mahotsav ki makhada DRDA na district asage pukri tara taruk tauki loinina ODOP 1 District 1 product ki makhada Technopol District ki oina Soibum More block ki oina Yongchak amasung Machi block ki oina Haribop ni haina DC Technopol na miyam da fungdoki More College More na susinduna Independence Day cum prize distribution function amasu College asigi campus da pangthoki thoram asi da Dr. SL Lunjapau Baifai Principal More College na luchingba teaching staff non teaching staff amadi students singna zatigi firak chingkatuna zatigi sai su salojing base da sakhi thoram asigi sargama oina district level ki thakta mamangda pangthokiba competition sing district level debate competition district level quiz competition district level essay writing competition district level extempore speech competition district level painting competition district level table tennis amasung badminton competition lisingani kuni thoigi manamathumsu yenthoki Humputara taruk suba ning tambagi thoram Chandel Zilla gi Chapi Karong dasu STO CH Somoren Dona luchingduna zati gi firak chingkhat kri thoram aduda SIKS Bakta Zitna Parade Commander oina saruk yakhi thoram aduda block level officer sing village chief sing NGO amadi NCC gi cadet sing saruk yakhi loinina police personnel sing da mana pibana mapung oibe thoram oiki SDO Moirang dasu M Ingocha SDO na luchingduna SDC Singh OC Moirang Rajen Khangan ba yauna zati gi firak chingkhatuna ningtam numit thoram pangthoki Indiana ningkha tamba chahi humbutara manga surapagi ningsing numit ngarang Thobal gi district headquarters da pangtokre thoram aduda Thobal gi deputy commissioner A Subasna India gi machu hom gi firak chukatki loinina Manipur police VDF NCC school college band party amadi cultural troops ki contingent kunma pallomna mars pasu chatki Department kayagi district level officer police amadi Thobal DC gi staff sing yawba thoram aduda nat ki oiba jagoi pung cholom thang haibine chungba kaya utki thoram aduga mari ledena deputy commissioner A Subasna mayai ka bachinjak singi mayokta chongsileba kongjang asida laibak asida leiriba district chani humputara ni thoigi manungda Thobal district na Nasa Mukh Bharat Abhiyan ki makhada ani shuba best performing district tare haina fungdoki loinena Board of Secondary Education Lauba High School Living Exam da District Asagi Government School gi Mahiroi Singh Chada Marfu Taret pass tawrakiba amadi Charangpat High School na Chada Chama pass tawkiba adubusu thagat pafungdoki Matam amadadi Manipur da HIV hepatitis na naraba miyoi sing asi khara chawkhatpa mafam khaktada laibagi mawung urami adubu hauzati mafam khuding makta laiba ure haina Health and Family Welfare gi Minister Dr. Sapam Ranjan na fongdokre
Wafam asi ngasi malem gi mafam kaya da pangthok na bagum National Viral Hepatitis Control Program, National Health Mission amadi Directorate of Health Services Manipur ga kutsam naraga sinduna World Hepatitis Day gi thoram Jawaharlal Nehru Institute of Medical Sciences Jennings ki main auditorium da pangthok ba aduda phungdokhi bani. Bringing care closer to you, hepatitis can't wait. Habahiram da pangtokiba thoram aduda Director of Health Services Dr. Khoiram Sasikumar Mangang, Manipur State AIDS Control Society ki Project Director Hobam Rosita Devi amadi Jennings ki Director Dr. L Devensu Saruk Yaki, Health and Family Welfare ki Minister Dr. Sapam Nanjana Makha Taraduna Hauzik Manipur da inkhatlakiba naha kaya ama drug sizinariba asi syringe wainiraga sizinabana hepatitis asi sandorapagi achoba pambai ama oiri. Maram aduna Chief Minister ki mityang makhada District Administration amadi official singa kutsam naduna laikai khuding le chatuna War Against Drug campaign asi kana sathabani hainasu phungdokhi. Loinana primary health care dasu hena khudong chaba lainaba kana hotnari haiki. National Hand-on Training on Classical Freshwater Fish Taxonomy Habahiramda Training Program ama Manipur University ke Zoology Department na ICAR Director of Cold Water Fisheries Research BIM Talga kutsam naraga ngasi MU gi VC Court Holda pangthokre. Hariba training program asi ngasi dagi hoduna August ki tangkun forward numit mangani chupna pangthokani hari. Thoram aduda Fisheries Minister Ais Dingo na phongdokhibada Manipur asi nga na hena pamna chanaba amadi sizinabagi chang yamna wangi. Manipur da nga consume tobagi chang asi metric ton 53 ni adubu Manipur da puthokliba nga asina loina kwanaba ngamdabanina mapan lamdagi nga kaya ama pusanakli. Masi kwanahan na ba kari pambay sizinaduna kamaina nga gi pothok asi hengathan ba yagadagi habagi matangda ngasigi training program asi awareness oina pangtokpani hairi loinina chingi lamdasu karamba nga yokpana hena chanagani haiba adu khangdoklaga nga asi thadanaba sem sari hairi. Hogi awareness program ko chathajabi maru na hogi Manipur se hena nga sina hena maru ba chinjaga mo na masiri hena focus to kana hogi needful riba hogi mayam na haina riba hoi Manipur da consumption to riba hoi nga si 6,000 metric ton haina ribu hogi hoina mapani pusalakwa degi hogi hoi Manipur da puthosina mit to ngam damina hadi mayam support to ngam damina kamai to dina hoi hena production je hengalan dege degi kamai to dina hogi to pheno mayam haitare hadi chaba ya fish katana tana koi ornamental fish haitare koi decoration gi fish ma thadara kanda hadi masi haitare chingme yam chana wanga makhalam haitare masigi si koi production puthongna na ba koi expert sing koi professor punda koi pandeji lere koi ga tanara kanda kamaina koi nga si production je puthokadagi haibana chingme ma khana kanda koi gi product tawna na ba koi kan honari aduna ta ba to mayam amasu koi nga thadabagi jaga chingi jaga si koi program je dum chathara kanya Kalmaromda Manipur University ki Zoology Department ki Assistant Professor Odima Dr. Rameswari Yumnam na phongdokhibada ngasigi training program asida India ki tongan ba mafam singdagi applicant ni funa apply tobagi manungda participant kunmanga khak khangat khibani makoi sing asida taxonomy gi matangda training pigadori hadi taxonomy training asigi manung chenna nga gi makhal maming na chingba khangdok na ba takpani hari Masi khangdokpa asina hawgalakliba researchers singna experimental research amadi biological research tawbada mateng panglakani amadi nga yokpa matamdasu nga adugi makhal adu khangdoklaba matungda karamna yokani habana chingba adu training program asina miyam the awareness oina khangan lagani hairi Sigi program se karigi matta important oigi high targa so amuka add tawba kanda koina conservation na mayam na hainai sustainable utilization hainai adubu karino conserve tawdise karamba species no se khangda bidadi tawba yade dana aduna maram oiduna masi tawna bagi damakta karinga no karamba no adagidi ma se karamba threat category da leirage se hana khangdra kadi yadabani na ma se priority list lai bara conservation gi aduga kamai tawduna conserve tawguni my biology na kamai tawge se nga khanda tawdoni na masi na first and the foremost thing hai tare ko tawgada adudugi oiba aduna ne khoina masigi training se lokhatcha base Tha
Thasigi Nepalda Assam Police Amadi Field Intelligence Unit Assam Rifles na numidang pung mapal taba matamda Silchor gi Civic Colony area Amadi Zirigat area dagi fagat kiba NNC FZN member ni hariba sing adu geng khutpuni NNC FZN ga kariguba mari amata laina di haina Secretary Information and Publicity Jeliangrung Region Federal Government of Nagaland gi AZIA NEUME na thadurapa Jirol amana hari Jirol as na makata na fongdurapada Ardin Patre Elias R. Joshua Elias John Riamai Apopat Namdiet Dai Riamai Laifamna Rangkung Village None District Manipur dagi Hari Bamioy asi National Worker asi August Tarani Toy Lising Ani Kunma Toyda Retired General Viali Meta Kedage FCN na Anti-National Activities Oibagi Damag Loktokraba Mioyni Ardin Patre na Jeliangrung Region NNC FCN Maming Season Aduna Miam dagi Sel Khaiba Tabakaya Satarapadagi Captain David Chagagay na Madugi Tabak Tawdunaba Warning Piki Badagi Ardin Patre na Captain David Pu January Gitang Tara Lising Ani Kuni Toyda Lungthazaw Village Jirigat Area Kasar Assam da Hatki Haina Cherol Asda Pali Union Health Ministry gi data gi matung inna India da hawkiba pungkun mari asida nauna COVID-19 positive oiba mioi lising nipal ga chanipal tara humdoi thekna kre mioi lising tara mangaga supna nifuna laina asdagi fagat ki amadi mioi kun mapalna laikhitre masiga tharaga hozik fawbada laichet asna maram oiraga laikhidaba migi masing punna lak manga lising kun tareka supna marfu tara nipal oikibaga loinina hozik India da COVID-19 naduna laiba migi masingna Lak aman lising tara mathoiga jani yangkhai ni thoi oiri positivity rate na chada mari dasmik ama manga oiki amasung fagat pagi chang na chada marfutara nipal dasmik manga taruk oiki Health Ministry gi matung inna hozik fawbada laina aslegi ngak thok na ba laibak asigi onya crore jani supna nipal hena covid vaccine kap thokre hari loishila maru ibe paw mo kana pizari Chief Minister N. Birena ngasi Somdal Infal MSC Bus Service hodukna MSC Complex Moirangkhum dagi lamchakre. Athoba pebam sitaranjan laikhidabagi kumon gamari lenyana taranipal suba Student Martyrdom Day lising ani kuni thoi pangthokre. Amadi India da hawkiba pung kun marida nauna COVID-19 positive oiba mioi lising nipal ga chanipal tara humdoi thengna kre mioi kun mapal na laikhitre Hojik numidang wairang fawbage Pony TV na pizaba Manipuri paw miyeng tabiri basingbo amukana kurumzari